Hello everyone, welcome back to my new video. Mayam ngasi anong video pudan lecture do mayam ngasi video si akhoi kasargi Bontarpur from jaga mayam chai kuding ji tawba akhoi kan buwan baroni from ko do yobudi yodri ko ado ju mayam akhoi haji akhoi imana bakara ngasi je duga chatke tawri chatke tawo je mayam haji chatke tawri haji pung 10 ta sale do mayam ngasi je nuai nuai do chapdo ulakke ya buat jalur di buat mẹ mà khơi lấy ra bố chặt vây nó bảo vây thì mà nó mà chinh đây lấy ra khơi nó qua lấy ra khơi mà nó mang lấy ra đấy nó khơi mà nice đây cái đó muốn cái được ạ buồn mày đi mẹ mà cái petrol làm đây hả chị khơi mẹ mau chị ông ra chầu đây ông ra là chầu tôi đây mẹ miêu tôi đây hả chị mẹ yêu sân tôi hả chị vậy mà nó không đi có mang này yêu rồi yêu sân lên mẹ biết xong rồi phải bỏ ra đi đi ra chợ sẽ xem là miêm này đấy chỉ là mì ju chỉ là mì ju tôi là mì ở đây còn đây là khá cùi mà mẹ phải ra đây tôi kiếm một tí mẹ finally cả khá lên mẹ gari này Fazer ada ni kan lain pun मैं हम फाइनली चले गाड़ी ने चप्पल जाओ लंबी तो नहीं मैं कोई लाई आलू सुलाई कोई मारा वाली का कोई मारा गाड़ी नहीं खलाई तो जाए ले जैसे ऐसे था काम वहाँ पे रख देना चाहिए वहाँ पे हाँ मैं सिरो मखा तो या ऐसे था इंशाल्लाह बोल बुवन आप लोग डेली भाई Aniket worldwide handsome मैं हम कोई काब हो गए हौजिक
ꯍꯧꯖꯤꯛ ꯁꯣꯔ ꯃꯄꯤ ꯍꯣꯟꯕ ꯍꯧꯒꯠꯂꯦ ꯃꯌꯥꯝ ꯚ꯭ꯌꯨꯗꯤ ꯌꯥꯝ ꯐꯖꯔꯦ ꯍꯥꯏꯕꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯥꯕ ꯍꯧꯒꯠꯂꯛꯄꯇ ꯉꯥꯏꯔꯤ ꯋꯥꯕ ꯍꯧꯔꯦ ꯃꯃꯥꯡꯒꯤ ꯎꯗꯤ ꯄꯨꯈꯠꯖꯥꯅꯤ ꯁꯤ ꯃꯃꯥꯡꯗ ꯂꯩꯕꯅꯤ ꯍꯥ ꯁꯤ ꯃꯃꯥꯡꯗ ꯂꯝꯄꯥꯛ ꯑꯃ ꯂꯩꯕꯅꯦꯕ ꯊꯝꯐꯝ ꯁ꯭ꯋꯥꯏꯕꯨ ꯄꯨꯈꯠꯂꯛ ꯌꯥꯕ꯭ꯔꯥ ꯁꯤ ꯑꯁꯤ ꯂꯥꯜꯂꯒ ꯅꯨꯡꯀꯨꯞ ꯈꯔ ꯂꯩꯕꯅꯤꯗ꯭ꯔꯥ ꯑꯗꯨꯒ ꯊꯝꯐꯝ ꯂꯩꯕꯅꯦꯕ ꯗꯨꯏ ꯅꯨꯡꯀꯨꯞꯇꯨꯗꯤ ꯀꯥꯕ ꯐꯔꯛ ꯇꯥꯅꯤ ꯑꯗꯨꯗꯤ ꯒꯥꯔꯤ ꯄꯨꯈꯠꯄ ꯌꯥꯎꯗꯤ ꯌꯥꯏ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯥꯗ ꯈꯔ ꯑꯃ ꯂꯥꯛꯅꯔꯤ ꯑꯥꯗ ꯃꯤ 3 ꯑꯃ ꯂꯥꯛꯏ ꯃꯌꯥꯝ ꯐꯖꯩ ꯂꯝꯕꯤꯁꯦ ꯄꯨꯔꯥ ꯆꯞ ꯌꯨꯡꯕꯤꯅꯤꯀꯣ ꯏꯁꯇ꯭ꯔꯦꯠ ꯑꯝꯇ ꯂꯩꯇꯦ ꯁꯦ ꯄꯨꯔꯥ ꯆꯞ ꯌꯨꯡꯕꯤꯅꯤꯁꯦ ꯃꯇꯣꯟꯕꯣ आदमी को मंदिर नहीं ꯃꯌꯥꯝ ꯕꯨꯕꯣꯟꯁꯨ ꯌꯧꯗꯣꯔꯦ ꯃꯥꯔꯁ ꯅꯠꯇ꯭ꯔꯥ ꯌꯥꯎꯁꯪ ꯃꯇꯝꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯆꯥ ꯊꯛꯅꯕꯁꯨ ꯀꯔꯤꯝ ꯄꯨꯔꯛꯇꯦ ꯏꯁꯤꯡ ꯐꯥꯎ ꯄꯨꯔꯛꯇꯅꯤ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ ꯚ꯭ꯌꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ यानी कि कितना पावर कैसा है जमाना से भी वही जो बोलते हैं वो बेगम का सनातन आप लोग कितना पावर खाते हो फिर इसके सामने कुछ नहीं नहीं दोनों को लेना नंगा ओए क्या है वही लगता है आधा आधी चल जाता है आधा नहीं है एक कुछ तो फेंक रहा है इनके फेंक रहा है ज्यादा क्या ओए हाय तरो ने दोए वो so मैम चलो से अमुक आँख बता रहे अमुक चलो से पाजरे मैम व्यू से अमा चेन गरे मैम नुंसा मरकता वाबा खंगदगै अनिकेत 1 किलोमीटर के तेज है 4 किलोमीटर हो गया पकड़ लो नहीं तो खो जाएगा ला 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 वाबा जाते पकड़ लेगा उसको 670 माइल मैम अमा अफाव साने काखला लोयरे आदा नूं लो काखलो यहाँ हौजिक यौगदबा 6.7 किलोमीटर वाटपको मथक यौगदबा अखोय मैम मी अमा अनि अहुम मरि मंगा तरुक अइगा था तरुक अखोय मी तरुक लाकपने फजै मैम अदुकी मतिक व्यू याम फजै फजद्रो मैम मैम लाक्सनबिरो वानगसु वाई हैव यादे कोइबो ओइना फजै मफमदा मैम कुकी ले मफम लिंग बाम ते वाला कि तल्ला लाने फजद्रो मैम व्यू से फजाबनी व्यू से चल के देखते हैं नहीं भाई नहीं और नहीं चलो अभी लोकेशन ओए व्यू भजनगे जे मथा काउस लाने क्या है बा क्या नो
मैम अखोई हल्ले भुवन का जाऊद्रे मैम थेंगे ngasi अखोई कारिये मैम हौजी अखोई कुम्मे मैम याम लापना मैम अखोई पूरा फुल दी चत्रे दी मैम अखोई ngasi लाई थेंगे बदुना अखोई खरा चखलगा व्यू मथकी खरा फजब खरा तोगा हलेबा को ngak पोथारगा ini मैम भुवन सु यौदोरे दो अखोई सिना दुम कोइथोकपा लाकपने मैम को आदा ले कुम्मी हौजी कुम्मी ꯐꯖꯗ꯭ꯔꯣ ꯃꯌꯥꯝ ꯚ꯭ꯌꯨꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯚ꯭ꯌꯨꯁꯨ ꯐꯖꯩ ꯃꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯌꯥꯝ ꯁꯥꯡꯕꯗꯤ ꯑꯣꯏꯖꯔꯔꯣꯏ ꯃꯌꯥꯝ ꯑꯗꯨꯀꯣ ꯃꯌꯥꯝ ꯁꯥꯡꯕꯗꯤ ꯑꯣꯏꯖꯔꯔꯣꯏ ꯁꯨꯝ ꯍꯥꯏꯗꯤ ꯃꯌꯥꯝ ꯇꯦꯜꯂꯅꯤꯀꯣ ꯁꯨꯝ ꯇꯦꯟꯅ ꯊꯥꯒꯠꯂꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯃꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦꯀꯣ ꯃꯌꯥꯝ ꯑꯩ ꯆꯦꯅꯦꯜꯁꯦ ꯀꯩꯅꯣ ꯆꯦꯅꯦꯜꯁꯦ ꯅꯧꯅ ꯍꯥꯡꯖꯔꯛꯄꯅꯤꯅ ꯃꯌꯥꯝ ꯋꯥ ꯉꯥꯡꯕ ꯀꯩꯗꯧꯕꯁꯦ ꯃꯌꯥꯝ ꯄꯥꯛꯅ ꯐꯖꯅꯁꯨ ꯍꯩꯇꯦ ꯃꯌꯥꯝ ꯀꯣ ꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨꯀꯣ ꯃꯌꯥꯝ ꯑꯩꯅ ꯆꯦꯅꯦꯜꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯃꯇꯝꯗꯀꯣ ꯃꯌꯥꯝ ꯁꯣꯏꯒꯤ ꯂꯥꯟꯒꯤ ꯑꯣꯏꯖꯔꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯍꯧꯖꯤꯛ ꯃꯌꯥꯝꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯁꯨ 1Kꯁꯨ ꯌꯧꯗꯣꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯁꯨ ꯈꯪꯖꯩ ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯗꯨꯒꯤꯁꯨ ꯍꯦꯟꯅꯀꯣ ꯁꯞꯄꯣꯔꯠ ꯇꯧꯕꯗꯨꯒꯤꯁꯨ ꯍꯦꯟꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯃꯌꯥꯝ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯦꯞꯇꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯅꯤꯀꯣ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯍꯟꯕꯤꯌꯨ ꯃꯌꯥꯝꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯃꯦꯟ ꯃꯆꯥ ꯑꯃꯃꯝꯇꯪ ꯊꯝꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯁꯤꯃꯗꯤ ꯂꯦꯞꯄꯤꯒꯅꯨꯀꯣ ꯃꯌꯥꯝꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯂꯣꯏꯕꯤꯔꯒ ꯁꯤꯗꯩꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯩ ꯃꯑꯣꯡꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯍꯧꯒꯦ ꯑꯗꯨꯁꯨ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟꯇ ꯌꯥꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯗꯨꯝ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝꯀꯣ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤ ꯕ꯭ꯂꯣꯛꯁꯦꯀꯣ ꯉꯁꯤ ꯕ꯭ꯂꯣꯛꯁꯦ ꯃꯌꯥꯝ ꯌꯥꯝꯁꯨ ꯁꯥꯡꯗ꯭ꯔꯦ ꯁꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅꯀꯣ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯖꯔꯤꯕꯁꯦ ꯐꯖꯕꯅꯤ ꯃꯌꯥꯝ ꯃꯐꯝꯁꯦꯀꯣ ꯚꯨꯕꯣꯟꯁꯦꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ 6 ꯂꯥꯛꯄꯅꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯀꯨꯝꯃꯦꯕꯀꯣ ꯌꯥꯝ ꯀꯥꯈꯠꯇ꯭ꯔꯦꯕꯀꯣ ꯈꯔ ꯑꯗꯨꯝ ꯌꯦꯡꯍꯜꯂꯦ ꯃꯁꯪ ꯉꯁꯤ ꯊꯦꯡꯉꯦꯕ ꯑꯩꯈꯣꯏꯁꯦ ꯉꯟꯅ ꯆꯠꯄꯒꯤ ꯄ꯭ꯂꯥꯟꯗ ꯂꯩꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯊꯦꯡꯉꯦ ꯁꯨꯝ ꯀꯥꯈꯠꯂꯛꯄꯗ ꯄꯨꯡ 11 ꯑꯗꯥꯏꯗ ꯑꯣꯏꯈ꯭ꯔꯦꯕ 11:30 ꯑꯗꯨꯃꯥꯏꯅ 11:30 ꯑꯗꯨꯃꯥꯏꯅ ꯑꯣꯏꯈ꯭ꯔꯦꯕ ꯃꯌꯥꯝ ꯊꯦꯡꯉꯦ ꯍꯧꯖꯤꯛ ꯄꯨꯡ ꯑꯃꯃꯨꯛ ꯇꯥꯗꯣꯔꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝꯀꯣ ꯌꯥꯝ ꯐꯖꯩ ꯃꯐꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯌꯧꯁꯤꯜꯂꯛꯇꯣꯔꯦ ꯃꯌꯥꯝ ꯌꯥꯎꯁꯪ ꯃꯇꯨꯡꯗꯅꯤꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯌꯥꯎꯁꯪ ꯃꯇꯨꯡꯗ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝ ꯚꯨꯕꯣꯟ ꯕꯥꯔꯨꯅꯤ ꯆꯤꯡꯁꯦ ꯃꯌꯥꯝ ꯃꯇꯝꯗꯨꯁꯨ ꯃꯌꯥꯝꯁꯨ ꯊꯦꯡꯅꯕ ꯑꯣꯏꯖꯩ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯩꯅ ꯉꯁꯤꯁꯤꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤꯁꯦ ꯄꯨꯔꯥ ꯃꯇꯣꯟ ꯐꯥꯎꯕ ꯀꯥꯕꯒꯤ ꯀꯩꯅꯣꯗꯗꯤ ꯄ꯭ꯂꯥꯟꯗꯗꯤ ꯂꯩꯇꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯝ ꯈꯔ ꯆꯠꯈꯠꯂꯒ ꯈꯥꯏꯕꯣꯛꯃꯨ ꯅꯠꯇ꯭ꯔꯒ ꯈꯥꯏꯕꯣꯛ ꯌꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯈꯔ ꯀꯥꯈꯠꯂꯒ ꯐꯖꯕ ꯚ꯭ꯌꯨꯒꯤ ꯃꯐꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯎꯠꯆꯔꯛꯄꯅꯦ ꯃꯌꯥꯝꯗꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯁꯤꯁꯤ ꯕ꯭ꯂꯣꯛ ꯁꯤꯗꯤ ꯒꯥꯔꯤꯅ ꯑꯗꯨꯝ ꯀꯥꯕ ꯌꯥꯏꯀꯣ ꯁꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯂꯝꯕꯤ 2-3 ꯃꯨꯛꯇꯤ ꯂꯩꯌꯦꯕ ꯌꯥꯝꯃꯦꯕꯀꯣ ꯂꯝꯕꯤꯁꯦ ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯐꯖꯕ ꯃꯐꯝꯅꯤ ꯃꯌꯥꯝ ꯁꯤꯗ ꯂꯥꯛꯑꯗꯤ ꯃꯌꯥꯝ ꯋꯥꯏ ꯍꯥꯏꯕꯁꯨ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯒ
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯟꯗꯤꯔꯁꯦ ꯑꯃꯇꯪ ꯃꯟꯗꯤꯔꯁꯦ ꯃꯍꯥꯗꯦꯕ ꯑꯩꯈꯣꯏ ꯁꯤꯕ ꯃꯟꯗꯤꯔꯁꯤꯕꯨꯗꯤ ꯃꯌꯥꯝ ꯂꯩꯖꯔꯒꯁꯨꯀꯣ ꯌꯥꯝꯃꯦꯕ ꯁꯤꯕ ꯃꯟꯗꯤꯔꯗꯤꯀꯣ ꯁꯤꯕ ꯃꯟꯗꯤꯔꯗ ꯂꯩꯔꯤꯁꯦ ꯃꯥꯂꯦꯝꯁꯤꯒ ꯁꯤꯕ ꯃꯟꯗꯤꯔꯗꯤ ꯌꯥꯝꯃꯦ ꯂꯩꯔꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨꯀꯣ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯁꯤ ꯀꯥꯔꯛꯄꯒꯤ ꯑꯋꯥꯕꯗꯨꯁꯨ ꯑꯋꯥꯏ ꯍꯥꯏꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯖꯔꯛꯄꯒꯤ ꯃꯍꯩꯗꯨꯗꯤ ꯐꯪꯒꯅꯤꯗꯅꯀꯣ ꯃꯌꯥꯝꯀꯣ ꯑꯩꯈꯣꯏꯅ ꯋꯥꯅ ꯀꯥꯖꯔꯒ ꯑꯩꯈꯣꯏꯅ ꯃꯇꯣꯟꯗ ꯃꯥꯕꯨ ꯈꯣꯏꯔꯝꯕ ꯐꯪꯖꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯅꯠꯇ꯭ꯔꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯝꯗꯥꯏ ꯌꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣꯁꯤ ꯀꯥꯏꯅꯔꯁꯤ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ ꯂꯥꯞꯅ ꯂꯩꯕ ꯃꯥꯗ ꯎꯕ ꯐꯪꯗ ꯃꯥꯗꯤ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ